Singzamai Maikaida Chathakiba Meira Girelida MIYOI Kya Sopan Nankre All Manipur United Clubs Organization Amuko Poirei Leimarol Meira Paibia Punba Manipur All Manipur Women Voluntary Association Amova Committee on Human Rights Kohar Amasung Manipur Students Federation MSF Nasinduna Tha Asigi Taraga Taruki Numidang Lilongdagi Singzamai Fawbagi Manungda Miyamgi Meiragi Rally Security Force Kamungarakpadagi MIYOI kaya marum ASOK yaukre tronglawbigi thogdok adugi achumba wild fanghalu angang hatpa yaningde Central Force sing hankro aikoigi leibak aikoina ngaksagani haibana chingba kwalaw sing laguna masing yamlaba miyam aduna the Minister Yumnam Kemsan gi Yumnam Lekaida Labor Yumda Thomjinnaba honaraki adubu Security Force sing na masing yamlaba miyam adu laksinnaba masing khangdaba makai tear gas cell sing kapki thogdok aduda kawa asem Lekaida sumnagi chahi mari khakta ngairiba thoksom leisemba kauba nupa mazama mayumda leiringaida soki MIYOI kamarum su ASOK apan nangki tear gas kapsilakpada yum amasung mai sakre Central Force singna migi yumda panjaba CCTV camera sing su thugaiduna tam thiraba lichat adu miyamda utki CM na Ukhrul District ke Tangkhul Kuki gi miyam ga unakre Kuki amasung Tangkhul gi marakta lairiba thajadaba sing kokhanabagi pandamda se Minister Yumnam Kemsan Singhana ngarang Ukhrul District ki tungan ba mafam singa satuna Kanglup ani gi mihu sing unakre khongsada duga mari leinana se Minister na haiki Kanglup khudingma kya phaba amasung phataba soidna leigani adubu micham miyam gi apambadi ingtappa phibam hanjin handuna nungsi sanana leiminabaduni Thawai Kuki Blesta Mamitagi mapi talna kapkhiba nupi amaga wari sanabada se Minister na haiki miyamda fauriba nuaitaba punamak chap chana khangi hauji koiriba phibam masida wari sanaduna ingtappa phibam hanjil hannaba honabata natana atopa lambi leite hana sunabagi thogdokna tunga tholakadaba mirol singi chauna amang ata thohanba natana kana amata purakpa ngamloi khudong sadaba kaya mayoknarabasu tungda haurakliba mirol singida makhalaga ingtappa hanjil hanba honaminasi local MLA yauna miyamga unakiba aduda Chief Minister na mahoksagi matawgum school sing class hawanaba thorang lakwalagani Imphal da hek hankraba matungda khungang kudingmaki yumthong punamakta thangnaba ising phanganaba thorang lakhwatkani hainasu khunja singda thajaba peki Ukhrul District ahan boy na chatpa kongsaraduda se Minister na Sakafung Blesta ngahak panduna kungi ahal amadi nupi ngang singaudaduna wari sanaki wari sanabadu se Minister na haike atom bomb fawba thada khiba malem gani subalanjau wari sanaraga losin hanbangamke mafam masida su ningthina wari sanaraga watho pumnamaki warishin purakpa soidna ngamgani karigumba hingsa gi thogdoga sina makhatana asum chatharakpa thoklabadi pikliba angang singi tungi marai bakari oigadagi habigi matangda nungnang bapoi atuba matamda Sakafung Blesta district asigi atei atoppa bafam singa fauna thong saba losilagani haina thajaba piramki Naga singi right chokpa thawong satharaklabani na isagi lam amasung right ngak senaba honaragani UNC maite amasung Kuki gi marakta khut thoknaduna lakpa Naga sing kangro amatagi mi changdana leirakpani haujikti Naga singi right chokpa thawong satharaklabani na isagi lam amasung right ngak senana ba thawrang lokhalagani haina United Naga Council UNC gi General Secretary Bhairei Yong Satchang na phongdokre Manipurda Naga lup singi apex body weriba UNC gi
ꯑꯁꯤꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯁꯟ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯇꯥꯡꯈꯨꯜ ꯕꯦꯞꯇꯤꯁ ꯆꯔꯆ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ, ꯆꯔꯆ ꯂꯤꯗꯔꯁꯤꯡ, ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠ ꯀꯌꯥꯃꯔꯨꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯈꯟꯅꯈꯤꯕ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ NG ꯂꯣꯍꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ, ꯏꯪ ꯇꯞꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯐꯤꯔꯦꯞ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯑꯁꯣꯟꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯂꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 3ꯗꯒꯤꯅ 5 ꯐꯥꯎꯕꯗꯪ ꯁꯥꯡꯕ ꯃꯍꯥꯗꯦꯕꯗꯒꯤꯅ ꯂꯤꯇꯥꯟ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯑꯈꯪ ꯌꯥꯎꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯍꯟꯗꯕ ꯇꯥꯔꯕꯗꯤ UNCꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯣꯏꯗꯅ ꯂꯧꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ NG ꯂꯣꯍꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯪꯊꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯪꯊꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯍꯩꯁꯪ, ꯗꯨꯀꯥꯟ ꯑꯃꯗꯤ ꯀꯩꯊꯦꯜꯁꯤꯡ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ LKCCC ꯑꯃꯗꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯆꯝ 5 ꯍꯥꯠꯈꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯛꯋꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ LKCCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯡꯕꯥꯏꯖꯝ ꯖꯌꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯁꯦꯟꯇꯔꯗ ꯈꯪꯍꯟꯅꯕ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯔꯨꯂꯤꯡꯒꯤ MLA ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2ꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ PRCM ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯇꯕꯒꯨꯝꯅ ꯃꯤꯍꯥꯠꯄꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯄꯨꯔꯨꯝ ꯋꯤꯃꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁꯤꯡꯒꯤ ꯂꯝꯗ ꯂꯣ ꯂꯩꯇꯕꯒꯨꯝ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯔꯃꯤꯠ ꯄꯤꯔꯒ ꯆꯠꯍꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯌꯥꯏꯁꯅꯥ ꯑꯅꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯖꯔꯤꯕ ꯑꯗꯨꯕꯨ ꯕꯣꯝꯕ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯂꯧꯗꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯤꯍꯥꯠ ꯑꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ IDP ꯑꯣꯏꯅ ꯍꯤꯡꯂꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯛꯇꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯃꯁꯤꯅ ꯄꯨꯔꯨꯝ ꯋꯤꯃꯦꯜ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯤꯆꯝ ꯍꯥꯠꯂꯒ ꯇꯥꯜꯂꯤꯕ ꯗꯤꯃꯥꯜ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯜ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯥꯟꯒꯗꯕꯅꯤ꯫ ꯃꯤꯆꯝ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯃꯗꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯁꯨ ꯃꯃꯤ ꯁꯥꯝꯕꯒꯨꯝ ꯎꯔꯦ꯫ ꯏꯁꯨ ꯑꯁꯤ ꯅꯥꯊꯩꯔꯒ ꯅꯥꯆꯨꯡꯗꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯂꯩꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯔꯤ꯫ ꯃꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯁꯧꯒꯠꯀꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫
US ki mafam kyamarumda COVID ki anauba variant sandorakle. Sikada haina khangnaba COVID-19 ki anauba variant ama United States ki tuan ba mafamda sandorakpa thengnare. Omicron dagi saklon honglaba virus asi pak sana sandorakpadagi health experts singna khanaba vaccine thawrang lokotpa hokre. Anauba variant asina miyoibagi cell manungda changlaga immune system da chawna kaiba thokalagi. Anauba virus asi mapungoina sandorakliba state chengdi California, New York, Florida, Illinois, Pennsylvania, Ohio, Michigan, Massachusetts, Virginia amasung Washington na singbani. Malemgi oina Australia, Germany, Denmark amasung Netherlands yauna lebak kuntra henbada virus asi sandorakpa thengnare. Anauba laichad asigi maroiba layong singi hanagi COVID trend singa chawrakna manai. Kharadang palabada lahau hoba lok Kuba, Kanau naba, Haksang soktaba, kok sikpa, wakal ningtina khanba ngamdaba, ningsa shor chaning ta na honba ngamdaba, manam amasung mahau khangdaba, oba khong hamthaba asina singmani. Hauzik phawbagi oina anauba variant asina maram oiraga miyoibagi haksang ka hena sokhanduna hospital da pukhatpagi report leitri, adumoinamak sandopagi changdi mamangi variant singdagi khongjel yangba heli, lakhotpa yaba section thawrang singi matangda report amana hai mamangda vaccine kapkraba miyoi singdadi thoidokna kudong thiningai oide nauna sandorakli ba raisat asi ngakthoknaba mipum khudimak vaccine kapthokpagi tangai fadaba lei hana vaccine kapkraba miyoi singsu anauba booster dose kaplabadi kudong thiningai oibagi chang hantarai. Karamba matamda anauba laichat asi malemgi atai atopa leibak-singda sandorakadagi haiba sapsana khangba ngamdriba maramna yariba makhai miyam tinba mafamda mask upkadabani. Anaba miyoi sing tokhaina naitom thamlaga layeng chathagadabani. Risk wangba miyoi singi ningthingna khang hairaba doctor amaga tanabagi tangai fadaba lei. Sikada haina khangnaba COVID-19 gi anauba variant asi khudong thiningai oibagi chang nemna leirabasu ka henna launa ganba maramna mipum khudingmak mangjauna na section thawrang lokhakadabani. US yauna malemgi tongan ba leibak singda COVID-19 gi anauba variant ama sandorakle haiba pau fangbadagi mari leinaba health authorities singna mipum khudingmak tangai fadana vaccine kapthoknaba masung section na leinaba pautak piri. Women Reservation Bill nupida matik mayai pibaga mari leinade electoral map hongdoknaba thawrangni Rahul Gandhi Lok Sabha da ngarang the Constitution 101 Amendment Bill 2026 Delimitation Bill 2026 amasung Union Territories Laws Amendment Bill 2026 ki matangda makhatana khananainabada saruk yaraduna Lok Sabha da opposition leader oiriba Congress ki MP Rahul Gandhi na haiki Nari Shakti Bandhan Abhiniyam Women's Reservation Bill oina loba chumde nupida matik mayai pibagam hiram amatada mari leinade bill ahum asi pukhatlaga lebak electoral men hongdok hongjin taunaba thawrang lokhatpani Dalit amasung OBC singi famfam thokpa right fangba ngamdana leiragani OBC Dalit minority amadi nupi singa thengnariba khudongsa daba sing nathairaga caste session nakalda inthokuna thamnabagi pandamda Women Reservation Bill pukhalakpani Rahul Gandhi ge pakhum piraduna Union Defense Minister Rajnath Singh na haiki Prime Minister Narendra Modi na miyam gidamakta khallaga lakholakliba thawrang asibu Lanna uhananaba honabagidamak opposition leader na Prime Minister da lalle haijafam thoi Parliamentary Affairs Minister Kiran Rijiju naso Rahul Gandhi gi thawong adu unparliamentary oiba maramna rules of procedure gi matungina wangang phamthoi haina phongdoki khananaina badu da saru gyaraduna Union Minister HD Kumar Swamy na haiki nupi da reservation pibagi wafam asi khunaida nupi singna loriba thodang asibu sakhangba oina tangai fadana lokfam thokpa thawrangni Indiana ning tamlaba chahi humfutara manga suraba matungda lengakna ningsinglingai oiba thawrang ama lokhatuna Lok Sabha amasung State Legislative Assembly da nupi gi reservation pinaba honarakpani BJP gi MP Hema Malini ha haiki Women's Reservation Bill asi icham chamna lafam tokte nupi singi mathauna mapangal amadi kathopagi thauna adu sakhangbani haina lafam toi chahi sa kayagi mamangdagi nupi singna imung manung amasung khunai gi maru oiba thodang loduna laklabasu kana amata
Sakhangbide bill asina nupisingi khonjel tabinabagi khudongchaba ama fanghalagani amaromda DMK gi MP Kani Movina bill asibu yaningdaba phongdokladuna haiki komjali singani kulhumdoida pass tawkhraba women reservation law puthoknabagi wafam asi center na ngarang khaktamak notification thoki Tamil Nadu amadi atai state kharada pangthokliba mikhalgi thabak thoramda apanba Thokhanbagi pandamda lengakna women reservation bill parliamenta puthorakpani nupida henba matik mayai piba malhanba bill asi India gi apunba saktamda signaba bill ni lengakna karigumba delimitation bill asi maram sai haina loba tarabadi karigidamakta Tamil Nadu legislature da delimitation bill puthoktribano haina mahakna hangki